ꯇꯧꯔꯤꯗꯨꯕꯣ ꯏꯁꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯈꯥꯕꯅ ꯂꯥꯎꯈꯠꯂꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯂꯪꯊꯕꯤꯌꯨꯔꯣ ꯁꯤꯃꯤꯟꯅꯔꯒꯦꯔꯣ ꯄꯨꯟꯅ ꯅꯨꯄꯥꯁꯤꯒ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯑꯁꯤꯕꯩ ꯇꯨꯔꯦꯜꯗꯔꯣ ꯏꯆꯟ ꯑꯩ ꯁꯤꯔꯕꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕ ꯃꯤꯠꯈꯨꯗꯣ ꯐꯥꯎꯒꯠꯂꯛꯇꯨꯅ ꯂꯥꯎꯔꯛꯄꯅꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯏꯆꯟꯁꯨ ꯈꯥꯕꯒ ꯑꯣꯟꯁꯤꯟꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯂꯩꯔꯥꯏꯗ ꯇꯞꯅꯝꯅ ꯂꯦꯞꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯤ ꯍꯣ ꯁꯤꯗ꯭ꯔꯤꯌꯦ ꯃꯤꯔꯝꯂꯦꯟꯗꯅꯤ ꯂꯩꯔꯤꯁꯦ ꯁꯦ ꯈꯨꯠ ꯄꯥꯏꯔꯛꯑꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯃꯤꯠꯈꯨꯗꯣ ꯃꯥꯕꯨ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯤꯕ ꯈꯥꯕꯕꯨ ꯀꯤꯅ ꯌꯦꯡꯖꯗꯨꯅ ꯏꯆꯟꯒꯤ ꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯀꯥꯈꯠꯂꯛꯂꯦ ꯑꯣꯝꯁꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯠꯈꯨꯅ ꯄꯤꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯃꯆꯨꯝ ꯑꯣꯔꯣ ꯇꯥꯔꯦ ꯃꯗꯨ ꯎꯕꯗ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯃꯤꯠꯈꯨ ꯑꯁ ꯂꯣꯏꯔꯦꯗꯅ ꯏꯆꯟꯁꯨ ꯃꯤꯠꯈꯨꯒꯤ ꯄꯤꯈꯥꯎꯗ ꯌꯥꯎꯕ ꯄꯣꯠ ꯃꯈꯩ ꯂꯧꯊꯣꯛꯏ ꯋꯥꯂꯦꯠꯁꯨ ꯄꯨꯞꯂꯨꯞ ꯂꯨꯞꯂꯦ ꯋꯥꯂꯦꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯁꯦꯜꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯄꯦꯜꯂꯕꯅꯤ ꯑꯋꯣꯏꯕ ꯈꯥꯕꯗꯁꯨ ꯄꯩꯇꯛ ꯌꯦꯡꯉꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯀꯨꯞꯅ ꯌꯦꯡꯂꯤ ꯈꯥꯕꯁꯨ ꯁꯥꯎꯕ ꯍꯟꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯅꯤꯗꯨꯅ ꯀꯣꯏꯅꯗꯅ ꯂꯣꯏꯅꯕꯗꯨ ꯎꯕꯗ ꯈꯟꯖꯥꯅꯔꯤꯕꯅꯤ ꯃꯤꯠꯈꯨꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯛꯂꯦ ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯆꯟ ꯑꯁ ꯑꯩ ꯐꯣꯟꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯦ ꯏꯆꯟꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯄꯨꯈꯤꯗ ꯂꯪꯊꯔ ꯍꯥꯠꯂꯝꯗꯧꯔꯦ ꯁꯥꯎꯔꯝꯕ ꯈꯥꯕꯗꯨ ꯃꯃꯤꯠ ꯃꯅꯥꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯤꯠꯈꯨꯒꯤ ꯈꯨꯀꯞꯇꯨꯗ ꯏꯆꯟꯁꯨ ꯃꯊꯥ ꯁꯥꯔꯦ ꯑꯁ ꯃꯤꯠꯈꯨ ꯀꯞꯈꯤꯅꯣ ꯑꯝꯇ ꯁꯦꯝꯕ ꯌꯥꯅꯤꯕ ꯀꯔꯤ ꯑꯍꯟꯕ ꯂꯩꯕꯗꯣ ꯉꯥꯏꯔꯤꯕꯅꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯐꯣꯟ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯤꯠꯈꯨ ꯍꯥꯏꯅ ꯏꯆꯟꯅ ꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯝꯕ ꯈꯥꯕꯗꯣ ꯒ꯭ꯔꯨ ꯍꯟꯊꯈꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯤꯠꯈꯨꯕꯨ ꯃꯥꯅ ꯎꯕ ꯏꯆꯟꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯇꯠꯇꯅꯗꯤ ꯄꯟꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯃꯔꯥ ꯂꯩꯖꯔꯨꯕꯅ ꯇꯞꯅ ꯀꯞꯂꯤꯕ ꯃꯤꯠꯈꯨꯕꯨ ꯊꯦꯝꯂꯛꯏ ꯈꯥꯕꯅ ꯃꯤꯠꯈꯨ ꯅꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯀꯩ ꯁꯥꯎꯗꯕ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯒꯩ ꯏꯃꯥꯟꯅꯕꯁꯦ ꯍꯥꯠꯀ꯭ꯌꯥꯎ ꯂꯪꯊꯕꯅꯤ ꯁꯤꯔꯝꯃꯗꯤ ꯅꯪ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯈꯥꯕꯕꯨ ꯆꯩꯒꯦ ꯇꯧꯔꯛꯏ ꯏꯆꯟꯗꯣ ꯃꯤꯠꯈꯨ ꯀꯛꯉꯥꯡ ꯑꯗꯨꯝ ꯇꯧꯔꯛꯏ ꯏꯆꯟ ꯏꯕꯦꯝꯃ ꯅꯪꯒ ꯇꯤꯟꯅꯕꯗ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯀꯥꯡꯗ꯭ꯔꯨꯝꯅꯤ ꯑꯩꯗꯤ ꯀꯥꯡꯗ꯭ꯔꯨꯝ ꯃꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯣꯛꯇ ꯌꯨꯕꯤꯅ ꯊꯣꯝꯈ꯭ꯔꯕꯅꯤ ꯑꯩ ꯅꯠꯇꯕ ꯀꯣꯏꯔꯝꯕ꯭ꯔꯣ ꯑꯁꯦ ꯈꯥꯕꯅ ꯍꯪꯂꯛꯄꯅꯤ ꯃꯤꯠꯈꯨꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯀꯣꯏꯔꯝꯕꯅꯤ ꯃꯌꯥꯝ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯤ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯗꯨꯗꯤ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯅꯤ ꯆꯣꯡꯁꯤꯜꯂ ꯍꯥꯏꯔꯛꯄꯅꯤ ꯏꯆꯟꯗꯣ ꯈꯥꯕ ꯏꯆꯟꯕꯨ ꯄꯩꯇꯛ ꯌꯦꯡꯂꯛꯏ ꯏꯆꯟꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯥꯕꯅ ꯀꯞꯂꯤꯕ ꯃꯤꯠꯈꯨꯕꯨ ꯊꯦꯝꯕꯤꯔꯛꯏ ꯃꯤꯠꯈꯨ ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯩ ꯁꯤꯡꯂꯒꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯀꯞꯂꯝꯕꯗꯨ ꯈꯪꯇꯣꯛꯇꯣꯛꯑ ꯍꯪꯂꯛꯄꯅꯤ ꯈꯥꯕꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯣꯏ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯕꯤꯔꯒꯦ ꯏꯆꯟ ꯂꯩꯍꯟꯁꯨ ꯍꯥꯏꯔꯣ ꯍꯪꯂꯛꯏ ꯏꯆꯟ ꯃꯤꯠꯈꯨꯗ ꯏꯆꯟꯁꯨ ꯂꯩꯍꯟꯒꯅꯨ ꯁꯦꯝꯃꯨ ꯍꯥꯏꯔꯛꯇꯦ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯍꯜꯂꯣ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ ꯁꯥꯎꯠ ꯍꯤꯔꯣ ꯁꯥꯔꯤꯕꯅꯤ ꯑꯃꯨꯛꯇ ꯃꯤ 50 ꯀꯤꯟ ꯊꯤꯟꯕꯗ ꯄꯥꯏꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯤꯗꯣ ꯍꯩ ꯀꯅꯥ ꯈꯪꯗꯣꯏꯅꯣ ꯑꯩꯒꯤ ꯏꯃꯥꯡꯗꯅ ꯈꯨꯠꯅ ꯁꯥ ꯐꯟꯗꯣꯛꯑꯒ ꯏꯔꯥꯡ ꯇꯧꯔ ꯆꯠꯂꯦ ꯑꯗꯨꯗꯗꯤ ꯈꯝꯕꯜꯂꯛꯄ ꯃꯁꯥꯅ ꯇꯥꯕ ꯁꯤ ꯌꯧꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯈꯥꯕꯒꯤ ꯋꯥꯁꯤꯗ ꯏꯆꯟꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯤꯠꯈꯨ ꯍꯣꯏꯗ ꯆꯠꯂꯨꯅꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣ ꯃꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯒꯅꯤꯗꯤ ꯍꯥꯏꯔꯛꯇꯦꯗꯅ ꯍꯥꯏꯔꯝꯕ꯭ꯔꯅꯦ ꯂꯠꯂꯤ ꯉꯝꯅꯕ ꯈꯨꯃꯛꯄ ꯈꯥꯕꯒꯤ ꯃꯑꯣꯡꯁꯤꯗ ꯏꯆꯟꯗꯨ ꯍꯦꯟꯅ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯏ ꯗꯥ ꯈꯥꯕ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯁꯥꯎꯔꯅꯨꯕ ꯈꯝꯕꯟ ꯇꯧꯕꯅꯤ ꯀꯥꯏꯗꯩ ꯃꯥꯏ ꯇꯔꯨꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯇꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯇꯔꯨꯕꯤ ꯄꯜꯂꯛꯄꯗ ꯏꯆꯟꯗꯨ ꯁꯞꯇ꯭ꯔꯪ ꯇꯧꯔꯛꯏ ꯀꯔꯤ ꯇꯔꯨꯕꯤꯒ ꯅꯪꯒꯗꯤ ꯀꯗꯥꯏ ꯊꯦꯡꯅꯔꯨꯏꯕ ꯍꯥꯏꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯈꯥꯕꯗꯣ ꯄꯥꯈꯠꯂꯛꯏ ꯃꯤꯠꯈꯨ ꯏꯁꯤꯡꯗ ꯂꯪꯊꯔꯨꯕꯩ ꯁꯥꯎꯔꯤꯉꯩ ꯃꯁꯤ ꯑꯃꯨꯛ ꯄꯟꯁꯤꯜꯂꯨꯔꯦ ꯑꯗꯨꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯈꯥꯡꯂꯦ ꯏꯆꯟ ꯑꯣꯏꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯂꯦ ꯃꯈꯨꯠ ꯑꯅꯤꯗꯣ ꯈ꯭ꯋꯥꯡꯗ ꯅꯝꯂꯒ ꯑꯩꯗꯤ ꯈꯪꯗꯦ ꯌꯥꯝ ꯇꯧꯔꯝꯃꯤꯅ ꯂꯣꯟꯅ ꯐꯩ ꯅꯪ ꯈꯪꯅꯤ ꯁꯤ ꯍꯥꯏꯔꯒ ꯕꯨꯂꯦꯠꯇꯨ ꯃꯥꯅ ꯑꯣꯏꯅ ꯊꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯥꯕꯗꯨ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ
ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯄꯥꯎ ꯐꯥꯎꯅꯔꯣꯗꯦ ꯃꯥꯅ ꯇꯦꯛꯁ ꯊꯥꯔꯛꯄꯅꯤ ꯁꯤꯟ ꯇꯧꯔꯒ ꯑꯩ ꯍꯟꯗꯦ ꯊꯥꯖꯕꯁꯨ ꯇꯧꯔꯤꯗꯦ ꯃꯤꯠ ꯎꯕꯗꯩ ꯇꯥꯟꯅꯔꯛꯄꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯐꯣꯟ ꯁꯤꯡꯒꯗꯥꯏ ꯁꯤꯡꯉꯨ ꯊꯨꯅ ꯄꯔꯐꯦꯛ ꯂꯥꯛꯇ꯭ꯔꯤꯕꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯃꯤꯠꯈꯨꯠꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯇꯣꯡꯈꯠꯂꯛꯂꯦ ꯊꯧꯔꯝꯗꯥꯏꯗ ꯈꯥꯕꯕꯨ ꯌꯦꯡ ꯏꯆꯟꯅ ꯍꯥꯏꯔꯝꯃꯤ ꯈꯪꯅꯤꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯇꯔꯨꯕꯤꯗꯣ ꯀꯣꯏꯒꯦꯒ ꯀꯣꯏꯈ꯭ꯔꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯅꯤ ꯌꯥꯗꯦ ꯄꯥꯝꯖꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯇꯧꯏ ꯑꯩꯒꯤꯗꯤ ꯑꯁꯨꯛ ꯆꯝꯅ ꯂꯣꯏꯅꯔꯤꯕꯅꯤ ꯃꯁꯤꯗꯐꯥꯎ ꯅꯪꯅ ꯁꯥꯂꯥꯟ ꯇꯧꯕꯒ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯉꯥꯎꯖꯩ ꯏꯔꯥꯡ ꯇꯧꯏ ꯈꯪꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯁꯨꯝ ꯏ ꯍꯥꯏꯒꯠꯂꯛꯏꯗ ꯌꯥꯔꯕ ꯃꯤꯠꯈꯣ ꯌꯥꯔꯦ ꯊꯧꯔꯣ ꯏꯁꯤꯡꯗ ꯂꯪꯊꯕꯤꯕꯒꯤ ꯀꯞꯉꯥꯡ ꯇꯧꯔꯝꯕ ꯃꯤꯠꯈꯣꯗꯣ ꯏꯆꯟꯒꯤ ꯏꯁꯧꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯦ ꯇꯧꯈ꯭ꯔꯤꯕꯗꯣ ꯈꯥꯕꯗꯣ ꯑꯣꯟꯊꯣꯛꯄꯗ ꯁꯥꯅꯤ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯤꯠꯈꯣꯗꯤ ꯈꯥꯕꯗꯁꯨ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯏꯆꯟꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯂꯦꯝꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯂꯦꯝꯕꯅ ꯃꯄꯥꯗ ꯍꯥꯏꯔꯤ ꯕꯕꯥꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯅꯨꯊꯪꯗ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏꯔꯤꯗꯨꯕꯨ ꯅꯠꯇꯦ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯕꯕꯥꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯌꯦ ꯑꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯅꯣꯏꯅ ꯀꯔꯤꯒꯤ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯦ ꯅꯣꯏꯅ ꯀꯣꯏꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯀꯣꯏꯕꯅꯤ ꯑꯩꯅ ꯕꯕꯥ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄꯤꯌꯨ ꯂꯦꯝꯅ ꯅꯆꯥ ꯀꯣꯟꯗꯨꯅ ꯂꯩꯕꯤꯌꯨ ꯑꯗꯨ ꯅꯠꯇꯗꯅ ꯄꯪꯇꯧ ꯇꯧꯔꯛꯂꯕꯗꯤꯅꯦ ꯅꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯌꯥ ꯋꯥꯌꯣꯡ ꯆꯥꯅꯔꯣꯏ ꯀꯔꯤ ꯀꯌꯥ ꯋꯥꯌꯣꯡ ꯆꯥꯅꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯎ ꯂꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯎ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯏ ꯈꯨꯠ ꯍꯜꯂꯛꯇꯦ ꯂꯦꯝꯕꯗꯣ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯃꯄꯥ ꯃꯆꯥꯅ ꯇꯧꯅꯔꯝꯂꯤꯕꯗꯣ ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯁꯨ ꯀꯩꯊꯦꯠ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯎꯔꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯀꯨꯁꯨꯝꯅ ꯆꯤꯡꯂꯦꯟꯕꯨ ꯆꯤꯡꯊꯣꯛꯏ ꯀꯔꯤꯅꯣ ꯕꯕꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯆꯥꯁꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯒꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯅꯆꯥ ꯋꯥꯔꯛꯇꯕ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯉꯥꯡꯍꯜꯂꯤꯕꯅꯤ ꯃꯄꯥ ꯃꯆꯥ ꯍꯥꯠꯇꯣꯛꯍꯟꯕ ꯄꯥꯝꯕꯅꯤ ꯅꯨꯄꯤꯅ ꯅꯆꯥꯁꯤꯡꯁꯤꯗ ꯃꯄꯥ ꯃꯁꯛ ꯈꯪꯅꯕ ꯇꯥꯛꯎ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯂꯦꯝꯕꯗꯣ ꯀꯟꯅ ꯉꯥꯡꯂꯛꯏ ꯕꯕꯥꯅ ꯅꯔꯝ ꯆꯠꯂꯨꯗ꯭ꯔꯒ ꯏꯃꯥꯅ ꯑꯩꯈꯣꯏ ꯋꯥꯔꯛꯇꯕ ꯇꯥꯍꯟꯒꯅꯨ ꯕꯕꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩ ꯈꯛꯇꯅꯤ ꯈꯪꯉꯤꯕꯁꯦ ꯑꯩ ꯈꯛꯇ ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯃꯆꯥꯕꯨ ꯂꯥꯝꯗꯨꯅ ꯀꯥꯎꯒꯦ ꯇꯧꯕꯗ ꯀꯨꯁꯨꯝꯅ ꯊꯠꯂꯤ ꯂꯦꯝꯕꯗ ꯄꯥꯟꯗ꯭ꯔꯗꯨꯅ ꯀꯨꯁꯨꯝꯗ ꯑꯣꯏꯅ ꯄꯥꯜꯂꯦ ꯀꯨꯁꯨꯝ ꯎꯞꯁꯤꯜꯂꯒ ꯇꯨꯔꯦ ꯏꯃꯥ ꯂꯤꯟꯊꯣꯏꯅ ꯃꯃꯥꯕꯨ ꯆꯤꯡꯈꯠꯂꯤ ꯂꯦꯝꯕꯁꯨ ꯑꯁꯥꯎꯕꯅ ꯏꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯈꯤꯗ꯭ꯔꯦ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯃꯄꯥꯗ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯅꯝꯅꯔꯛꯏ ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯅꯁꯨ ꯈꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯍꯥꯏꯖꯩ ꯀꯨꯁꯨꯝꯅ ꯂꯦꯝꯕ ꯅꯪꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯕꯒꯦ ꯅꯄꯥꯗ ꯈꯨꯠ ꯊꯥꯒꯅꯨꯀꯣ ꯏꯆꯥꯒꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯂꯩꯍꯧꯒꯅꯤ ꯃꯄꯥ ꯐꯨꯕ ꯃꯆꯥꯅꯤ ꯄꯥꯛꯊꯣꯛꯅꯈꯤꯅꯤ ꯅꯄꯥꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯇꯧꯒꯅꯨ ꯃꯥꯅ ꯇꯧꯕ ꯐꯠꯇꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯔꯣꯏ ꯏꯆꯥꯒꯤ ꯃꯤꯡꯆꯠꯇꯅꯤ ꯊꯤꯒꯗꯕ ꯃꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯂꯦꯝꯕ ꯃꯄꯥꯕꯨ ꯊꯥꯗꯣꯔꯛꯂꯦ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯤꯡꯂꯦꯟꯅ ꯃꯆꯥꯕꯨ ꯐꯨꯔꯤ ꯂꯤꯟꯊꯣꯏꯅ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯏ ꯕꯕꯥ ꯁꯥ ꯑꯣꯜꯂꯕ꯭ꯔꯣ ꯅꯆꯥ ꯅꯪꯁꯨ ꯅꯨꯡꯁꯤꯕ ꯈꯪꯕꯤꯗꯕ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨꯅꯦ ꯅꯣꯏ ꯄꯣꯛꯂꯨꯗꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯃꯥꯡꯂꯕ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯍꯩ ꯃꯃꯥ ꯁꯥꯕꯤꯌꯦ ꯏꯀꯥꯏ ꯈꯪꯗꯕꯤꯌꯦ ꯅꯆꯥꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯈꯣ ꯑꯁꯨꯛ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯕꯨ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯉꯝꯃꯤ ꯀꯨꯁꯨꯝꯕ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯒ ꯆꯤꯡꯂꯦꯟ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝ ꯀꯞꯍꯧꯏ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ ꯑꯁꯨꯛ ꯐꯠꯂꯝꯂꯣꯏ ꯈꯪꯂꯝꯕꯗꯤꯅꯦ ꯌꯨꯝ ꯀꯧꯕꯁꯦ ꯄꯥꯟꯖꯔꯝꯂꯣꯏꯗꯕꯅꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝ ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯇꯨꯅ ꯊꯝꯕꯤꯕ ꯅꯨꯄꯥ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯂꯤꯟꯊꯣꯏꯒ ꯂꯦꯝꯕꯒꯅ ꯃꯃꯥꯕꯨ ꯀꯞꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯈꯠꯅꯕ ꯅꯨꯃꯤꯠꯁꯤꯗꯅꯤ ꯆꯤꯡꯂꯦꯟ ꯊꯦꯡꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥꯅꯤ ꯃꯄꯨꯔꯣꯏꯕꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯆꯟꯒꯤ ꯀꯨꯁꯨꯝꯒ ꯐꯝꯂꯤ ꯃꯥꯡꯒꯣꯜꯗ ꯂꯦꯝꯕꯒ ꯂꯤꯟꯊꯣꯏꯒ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅꯍꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯋꯥ ꯉꯥꯡꯅꯗꯦ ꯃꯈꯣꯏ ꯃꯔꯤ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯅꯨꯄꯤ ꯄꯨꯔꯛꯍꯧꯔꯦ ꯅꯦꯅꯦ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯗ ꯂꯩꯍꯧꯔꯦ ꯂꯥꯛꯑꯅꯤ ꯑꯣ ꯑꯁꯤꯔ ꯄꯨꯟꯁꯤ ꯏꯆꯟꯁꯥ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤꯁꯨ ꯑꯉꯛꯄꯅꯤ
ꯅꯕꯨꯡꯅ ꯅꯨꯄꯤ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯗ ꯇꯥꯛꯇ ꯂꯩꯁꯤꯟꯕ ꯉꯝꯕ ꯐꯠꯇꯦꯗ꯫ ꯀꯨꯁꯨꯝꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯄꯥꯎꯅꯤ ꯂꯦꯝꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯔꯨ ꯂꯣꯡꯊꯗꯨꯅ ꯂꯩ ꯀꯨꯁꯨꯝꯗꯤ ꯃꯁꯥꯗꯨ ꯄꯨꯂꯞ ꯐꯛꯂꯥꯡꯗ ꯉꯥꯊꯈ꯭ꯔꯦ꯫ ꯃꯔꯤ ꯌꯨꯝꯗꯣ ꯇꯝꯅ ꯃꯤ ꯈꯔ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯟꯒꯤ ꯂꯨꯋꯥꯡꯒꯅ ꯃꯥꯡ ꯊꯥꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯟ ꯅꯨꯄꯤ ꯐꯖꯕꯤꯒ ꯁꯅꯥꯇꯣꯝꯕꯤꯒꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯊꯣꯏꯅꯨꯁꯨꯅꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯅ ꯆꯤꯡꯂꯦꯟꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯈꯠꯂꯒꯦ ꯇꯧꯕꯗ ꯀꯨꯁꯨꯝꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯈꯠꯂꯛꯀꯅꯨ, ꯃꯍꯥꯛ ꯌꯨꯝꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯆꯥ ꯑꯍꯨꯝꯁꯨ ꯐꯨꯛꯄꯨ ꯍꯧꯒꯠꯂꯤ꯫ ꯆꯤꯡꯂꯦꯟꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ, ꯑꯦ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯅ ꯑꯩ ꯊꯤꯡꯗꯣꯔꯤꯕ? ꯑꯩ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯃꯐꯝꯁꯤꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯍꯩ ꯀꯅꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯣ? ꯆꯠꯊꯣ ꯁꯥꯟꯊꯔꯛꯀꯅꯤꯀꯣ꯫ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯕ ꯃꯕꯨꯡꯁꯤꯡꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯗ ꯃꯈꯣꯏꯅ ꯇꯧꯗꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯤꯡꯂꯦꯟꯒꯤ ꯃꯥꯏꯀꯩꯗ ꯍꯤꯡꯗꯣꯡꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯅ ꯃꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ, ꯏꯇꯩꯃ ꯅꯨꯃꯤꯗꯥꯡꯅꯤ ꯐꯖꯗꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ꯫ ꯂꯨꯋꯥꯡ, ꯏꯃꯨꯡꯗ ꯃꯤ ꯄꯨꯁꯤꯟꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡ ꯏꯃꯨꯡꯗ ꯆꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯌꯥꯝꯕꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ, ꯃꯥꯒꯤ ꯃꯌꯨꯝꯅꯤ, ꯆꯪꯕꯗ ꯏꯇꯩꯃꯅ ꯊꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯌꯥꯔꯣꯏ ꯆꯪꯕ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯁꯤꯗ ꯐꯖꯕꯤꯗꯨ ꯆꯣꯡꯁꯤꯜꯂꯛꯏ, ꯀꯩꯅꯣꯗꯤ ꯏꯅꯝꯃ, ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯒꯗꯕ ꯋꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯆꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯆꯧꯅ ꯄꯨꯔꯛꯂꯕꯅꯤ, ꯂꯪꯊꯣꯛꯂꯨꯕ ꯌꯥꯔꯣꯏ꯫ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯒꯅꯤ꯫ ꯇꯥꯆꯧꯅ ꯌꯥꯔꯤ ꯏꯅꯝꯃ, ꯊꯤꯡꯕꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦ, ꯏꯕꯨꯡꯅ ꯄꯥꯝꯗꯨꯅ ꯄꯨꯔꯛꯂꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯏꯅꯝꯃꯅꯤ ꯑꯩꯈꯣꯏꯒꯤꯁꯨ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯂꯤꯟꯊꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣ ꯑꯗꯨꯗꯤ ꯕꯕꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯎꯔꯦ꯫ ꯍꯩ ꯆꯤꯟꯊꯤꯕꯤ ꯑꯉꯥꯡ, ꯃꯤꯉꯝꯕꯤ, ꯅꯃꯥꯁꯤꯅ ꯃꯊꯛꯀꯤ ꯑꯍꯜꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ, ꯉꯥꯡ ꯁꯛꯀꯅꯤ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯈꯨꯗꯣꯝꯕꯤ ꯊꯨꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯉꯣꯜꯒ ꯄꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯒꯟꯕꯤ ꯑꯣꯏꯔꯕꯁꯤ ꯂꯤꯟꯊꯣꯏ ꯁꯥꯒꯩꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯅꯤ ꯈꯣꯏꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯣ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯅꯦꯅꯦ ꯑꯩꯈꯣꯏꯁꯨ ꯏꯄꯨꯒꯤ ꯏꯕꯣꯛꯀꯅ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯔꯒ ꯐꯠꯇꯕ ꯑꯣꯏꯌꯨꯅ ꯇꯥꯛꯄꯤꯔꯝꯕ꯭ꯔꯣ? ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯕ ꯍꯅꯨꯔꯕ ꯅꯕꯨꯡꯁꯤꯅ ꯑꯣꯛꯇ꯭ꯔꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯅꯣꯏꯅ ꯁꯧꯒꯠꯂꯤꯗꯨꯕꯣ? ꯏꯃꯥꯏꯄꯦꯝꯃ, ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕ, ꯀꯤꯖꯩ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯉꯥꯡꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯟꯗꯦ꯫ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯃꯧꯅꯦ ꯑꯩꯁꯨ꯫ ꯍꯩ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨꯔꯥ? ꯆꯤꯡꯂꯦꯟꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯂꯦꯝꯅ ꯂꯥꯎꯔꯛꯏ, ꯑꯉꯥꯡꯗ ꯍꯦꯛ ꯁꯣꯛꯄ ꯃꯤꯗꯣ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯆꯥꯁꯤꯡ ꯁꯥꯎꯒꯠꯂꯛꯄꯁꯤꯗ ꯀꯨꯁꯨꯝꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯕꯕꯥ, ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯍꯧꯖꯤꯛ ꯏꯆꯥ ꯆꯥꯎꯔꯦ, ꯑꯩ ꯏꯆꯥꯁꯤꯡꯅ ꯍꯤꯡꯕ ꯉꯝꯂꯒꯅꯤ꯫ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ, ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯨꯔꯣ꯫ ꯅꯨꯄꯤꯁꯦ ꯊꯝꯐꯝ ꯀꯥ ꯂꯩꯇꯦ ꯌꯨꯝꯁꯤꯗ꯫ ꯃꯗꯣ ꯕꯕꯥꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯇꯥꯁꯟ ꯈꯣꯝꯖꯤꯟꯖꯗꯨꯅ ꯂꯥꯠꯆꯔꯤꯕ ꯌꯨꯝꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯏꯃꯧ ꯅꯨꯄꯤꯕꯨ ꯁꯛ ꯇꯥꯛꯄ ꯅꯠꯇꯅ ꯃꯤꯇꯣꯞ ꯑꯃꯠꯇꯒꯤ ꯁꯃꯤꯜ ꯐꯪꯍꯜꯂꯣꯏ꯫ ꯑꯩꯒꯤ ꯐꯝꯖꯥꯎ ꯀꯥꯗ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯤꯁꯨ ꯈꯣꯡꯒꯨꯜ ꯃꯃꯤ ꯇꯥꯍꯜꯂꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯏꯅꯨꯒ ꯆꯤꯡꯂꯦꯟꯒꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯋꯥ ꯉꯥꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯁꯨꯝꯅ ꯊꯤꯡꯕꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯟꯕꯨ ꯌꯦꯡꯂꯒ, ꯇꯥ ꯆꯤꯡꯂꯦꯟ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯌꯨꯝꯁꯤꯗ ꯅꯍꯥꯛꯅ ꯄꯨꯔꯛꯈꯤꯕꯅꯣ? ꯑꯩꯅ ꯍꯦꯛ ꯊꯨꯡꯂꯕ ꯃꯤꯀꯨꯞꯁꯤꯗ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ? ꯊꯧꯅꯥ ꯐꯅ ꯏꯀꯥꯏꯕ ꯈꯪꯗ ꯉꯥꯡꯉꯛꯂꯤꯕ ꯉꯁꯤꯇ ꯂꯥꯛꯄꯤ ꯌꯨꯝ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯉꯛꯂꯤꯕ ꯋꯥꯁꯤꯗ ꯆꯤꯡꯂꯦꯟꯁꯨ ꯃꯁꯣꯡ ꯐꯟꯒꯠꯂꯛꯏ꯫ ꯀꯥꯎꯗꯦ, ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ꯫ ꯍꯦ ꯀꯨꯁꯨꯝ, ꯅꯆꯥꯁꯤꯡꯁꯦ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯔꯣ꯫ ꯂꯨꯋꯥꯡ, ꯏꯆꯟꯁꯥ, ꯌꯦꯡꯉꯣꯏ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯇꯥꯟꯊꯣꯛꯀꯣ꯫ ꯀꯅꯥꯁꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯐꯅꯤ ꯇꯥꯆꯧ꯫ ꯆꯤꯡꯂꯦꯟꯒꯤ ꯋꯥꯗ ꯃꯅꯥꯎꯁꯤꯡꯗꯨꯅ ꯈꯨꯝꯕꯅꯤ꯫ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯈꯨꯠꯇ ꯊꯥꯡꯄꯥꯛ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯌꯥꯝꯗꯨꯗ ꯊꯥꯡꯄꯥꯛꯇꯨ ꯎꯠꯂꯒ, ꯅꯔꯤꯜ ꯂꯩꯔꯗꯤ ꯅꯈꯣꯏ ꯑꯃꯇꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯨ ꯂꯥꯎ꯫
makak kakthꯠꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯦꯝꯕ ꯅꯠꯇ꯭ꯔꯦꯗꯅ ꯃꯆꯤꯟ ꯌꯧ ꯌꯧ ꯉꯥꯡꯂꯝꯕ ꯃꯌꯥꯝꯗꯣ ꯂꯦꯝꯕꯒꯤ ꯑꯁꯥꯎꯕ ꯎꯕꯗ ꯃꯅꯤꯡ ꯍꯜꯂꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯤ ꯊꯣꯏꯅꯨꯅ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯀꯤꯖꯩ ꯆꯠꯂꯁꯤ ꯏꯆꯟꯁꯥ ꯃꯃꯥ ꯍꯤꯡꯆꯥꯕꯤꯅ ꯄꯣꯛꯄ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯤ ꯍꯥꯠꯄ ꯉꯝꯗꯧꯔꯤꯕꯅꯤ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯣꯏ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯒꯅꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕꯤꯈ꯭ꯔꯣ ꯀꯤꯖꯔꯦ ꯅꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯅ ꯂꯩꯕ ꯂꯨꯋꯥꯡꯁꯨ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯏꯆꯥ ꯄꯤꯛꯂꯤ ꯑꯗꯨꯕꯨ ꯏꯇꯩꯃ ꯂꯦꯝꯕ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ ꯇꯥꯁꯤꯡꯂꯦꯟ ꯅꯨꯄꯥ ꯑꯗꯨꯛ ꯊꯣꯛꯇꯕ ꯂꯥꯎ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯨꯁꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯗꯤ ꯅꯪꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯈꯟꯕ ꯉꯝꯒꯅꯤ ꯋꯥꯔꯛꯇꯕ ꯅꯇꯨ ꯅꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯖꯔꯣꯏ ꯇꯥꯁꯤꯡꯂꯦꯟꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦ ꯉꯁꯤꯇ ꯂꯥꯛꯂꯤꯕꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯁꯨꯝꯗꯨ ꯃꯤꯍꯨꯜ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯦꯛ ꯆꯣꯡꯈꯠꯂꯛꯏ ꯄꯨꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯌꯥꯝ ꯃꯥꯟꯅꯖꯩ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯨꯄꯤ ꯌꯦꯡꯗꯕ ꯉꯝꯕ ꯑꯣꯏꯖꯧꯀꯣ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯕꯗ ꯆꯤꯡꯂꯦꯟꯁꯨ ꯃꯁꯣꯡ ꯐꯟꯅ ꯍꯦꯟꯒꯠꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯇꯁꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯊꯝꯅꯤꯡꯗꯦ ꯁꯦꯠꯇꯨꯅ ꯆꯥꯕꯤꯈꯤꯅꯤ ꯍꯦ ꯑꯗꯨꯒꯅꯦ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯃꯔꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯔꯤ ꯌꯨꯝꯐꯝꯁꯤ ꯑꯩꯒꯤ ꯑꯩꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯏꯅꯥꯎꯆꯥ ꯏꯆꯟꯁꯥ ꯅꯕꯨꯡ ꯆꯠꯂꯦ ꯅꯈꯣꯏꯁꯨ ꯆꯠꯂꯣ ꯃꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯁꯤ ꯃꯩꯊꯛꯇ ꯉꯧꯒꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯆꯠꯈꯤ ꯃꯈꯣꯏ ꯑꯇꯩꯗꯁꯨ ꯃꯐꯤ ꯀꯟꯕ ꯌꯥꯎ ꯊꯤꯅ ꯆꯩꯔꯝꯕ ꯌꯥꯎ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯀꯨꯁꯨꯝ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯦ ꯋꯥꯈꯜ ꯃꯥꯡꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯊꯔꯛꯄꯅꯤ ꯂꯤꯟꯊꯣꯏꯒ ꯏꯆꯟꯒꯅ ꯃꯃꯥꯕꯨ ꯉꯥꯛꯏ ꯂꯦꯝꯕꯁꯨ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯏ ꯀꯨꯁꯨꯝ ꯀꯞꯂꯛꯏ ꯏꯃꯥꯅ ꯂꯥꯏꯕꯛ ꯊꯤꯕꯗ ꯅꯈꯣꯏꯁꯨ ꯌꯥꯎꯔꯦꯀꯣ ꯏꯆꯥꯁꯥ ꯐꯠꯇꯦꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯅꯪꯁꯨ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯃꯥꯡꯕ ꯑꯣꯏꯌꯨꯀꯣ ꯑꯩꯒꯤ ꯊꯋꯥꯏꯅ ꯆꯥꯛꯂꯤꯕꯁꯤꯗꯒꯤ ꯇꯥꯗ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯃꯥꯡꯕ ꯑꯣꯏꯌꯨꯀꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯁꯃꯤꯜ ꯐꯪꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯗꯒꯤ ꯑꯃꯗ ꯇꯝꯅꯕ ꯑꯃꯗꯤ ꯁꯟꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯀꯥꯏ ꯆꯔꯥ ꯁꯟꯈꯤꯔꯝꯃꯤ ꯌꯨꯝꯊꯪꯅꯕ ꯑꯃꯒ ꯇꯥꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯇꯧꯅꯔꯝꯃꯤ ꯍꯨꯟꯗꯨꯅ ꯉꯥꯡꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯉꯥꯟꯕꯁꯨ ꯇꯥꯔꯦ ꯑꯗꯨꯃꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄꯗꯁꯨ ꯑꯃꯝꯕ ꯃꯔꯛꯇ ꯆꯤꯡꯂꯦꯝꯕ ꯅꯨꯄꯤ ꯑꯃꯒ ꯆꯠꯈꯤꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯂꯤꯟꯊꯣꯏ ꯏꯀꯥꯏꯈ꯭ꯔꯅꯤ ꯋꯥꯔꯤ ꯁꯥꯔꯨꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯍꯤꯡꯁꯤꯃꯗꯤ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯤꯠꯈꯨꯅ ꯏꯆꯟꯕꯨ ꯀꯣꯂꯦꯖꯇ ꯊꯤꯜꯂꯛꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯏꯆꯟꯕꯨ ꯁꯦꯟꯅꯔꯤꯕꯤ ꯇꯔꯨꯕꯤꯅ ꯎꯔꯦ ꯆꯠꯂꯝꯕꯗꯒꯤ ꯌꯥꯏꯐꯕꯤꯕꯨ ꯈꯥꯝꯃꯤ ꯑꯥꯔꯤꯁꯤ ꯏꯆꯟ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯇꯣ ꯕꯨꯂꯦꯠ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯄꯤꯁꯦ ꯑꯣ ꯃꯥꯅꯤ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯌꯥꯏꯐꯕꯤ ꯃꯃꯤꯠ ꯈꯨꯖꯤꯜꯂ ꯌꯦꯡꯉꯤ ꯃꯤꯠꯈꯨ ꯀꯧꯕꯅꯤ ꯃꯕꯥꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯇꯤꯟꯅ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯏꯕꯦꯝꯃ ꯅꯨꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒ ꯉꯥꯡꯅꯔꯤꯉꯩꯗ ꯏꯆꯟꯒ ꯃꯤꯈꯨꯒꯤ ꯃꯅꯥꯛꯇ ꯈꯥꯕ ꯆꯪꯁꯤꯟꯈꯤꯕ ꯎꯏ ꯃꯗꯨꯗ ꯌꯥꯏꯐꯕꯤꯅ ꯇꯔꯨꯕꯤꯕꯨ ꯅꯝꯂꯒ ꯆꯤꯡꯂꯒ ꯄꯨꯈꯤ ꯆꯠꯁꯤꯂꯥꯎ ꯅꯍꯥꯟ ꯅꯪꯅ ꯄꯥꯎ ꯇꯝꯁꯤꯜꯂꯨꯕꯩ ꯆꯩꯔꯛꯈꯤꯕꯗꯣ ꯏꯀꯥꯏꯗ ꯇꯧꯅꯨ ꯑꯃꯨꯛ ꯌꯦꯡꯅ ꯂꯩꯔꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯔꯣꯏꯕ ꯈꯔꯁꯨ ꯁꯤꯡꯉꯨ ꯄꯥꯎ ꯄꯛꯇꯝ ꯇꯟꯁꯤꯟꯒꯅꯨ ꯐꯣꯟ ꯍꯦꯛꯇ ꯇꯥꯏꯅꯕꯗꯣ ꯇꯧꯒꯅꯨ ꯑꯆꯨꯝꯕꯅꯤ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯃꯃꯥꯟꯅꯕꯤꯕꯨ ꯂꯦꯝꯍꯟꯅꯤꯡꯉꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯏꯐꯕꯤꯅ ꯇꯔꯨꯕꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯦ ꯃꯑꯣꯡ ꯃꯇꯧ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯦ ꯆꯩꯗꯦ ꯃꯇꯥꯔꯣꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯐꯍꯟꯅꯤꯡꯉꯤ ꯇꯔꯨꯕꯤꯁꯨ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕ ꯎꯕꯗ ꯏꯆꯟ ꯏꯍꯩ ꯍꯩꯅꯤꯡꯕ ꯃꯇꯧ ꯎꯠꯂꯛꯇꯦ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯤ ꯈꯥꯕꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯃꯤꯠꯈꯨꯗ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯤꯠꯈꯨ ꯐꯣꯟꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯔꯦꯀꯣ ꯍꯣꯏꯗ ꯈꯥꯕ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯃꯥꯟꯅꯕꯤꯁꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯍꯣꯏ ꯑꯩꯁꯨ ꯗꯦꯠ ꯆꯠꯂꯨꯗꯣꯏꯅꯤ ꯏꯆꯟ ꯆꯠꯂꯒꯦ ꯗꯥ ꯈꯥꯕ ꯃꯗꯨ ꯈꯔ ꯆꯩꯔꯣ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯋꯥ ꯉꯥꯡ ꯁꯛꯄ ꯏꯇꯥ ꯇꯥꯗꯕꯅꯤ
ꯂꯩꯔꯝꯂꯒ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯥꯕꯁꯨ ꯏꯆꯟꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯇꯞꯅ ꯊꯦꯝꯕꯤꯕ ꯇꯧꯕ ꯏꯔꯥꯡ ꯃꯥꯟꯕ ꯃꯇꯧꯗ ꯀ꯭ꯂꯥꯁ ꯌꯥꯎꯔꯒꯨꯝꯁꯦ ꯀꯩꯒꯤꯅꯣ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯁꯤ ꯀꯩꯁꯨ ꯍꯥꯏꯗ ꯌꯦꯡꯂꯦ ꯏꯆꯟ ꯈꯥꯕꯗ ꯈꯥꯕꯁꯨ ꯃꯤꯆꯤ ꯊꯛꯀꯠꯆꯤꯜꯂꯒ ꯍꯣ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜ ꯋꯥꯔꯤꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯅꯁꯥꯕꯤꯅ ꯌꯨꯅꯤꯐꯣꯔꯝꯁꯤꯗꯤ ꯀꯩꯗꯧꯒꯦ ꯃꯤ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯅꯨꯡꯉꯥꯏꯍꯧ ꯍꯥꯏꯅꯔꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯦ ꯑꯩꯁꯨ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯕꯅꯤ ꯁꯤꯗ ꯂꯥꯛꯇꯧꯕ ꯂꯥꯛ ꯃꯦꯃꯣꯔꯤꯁꯦ ꯑꯣꯏꯍꯧꯅꯕ ꯁꯨꯝ ꯆꯠꯂꯨꯁꯦ ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝꯗ ꯏꯕꯥꯅꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯃꯤꯟꯅꯈꯤ ꯀꯥꯏꯗꯣ ꯍꯌꯦꯡꯋꯥꯏ ꯀꯅꯥꯗꯅꯣ ꯇꯝꯕ ꯂꯤꯕ ꯌꯥꯏꯗꯅ ꯆꯠꯂꯨꯔꯁꯦ ꯑꯗꯨꯅꯤꯗꯅ ꯏꯆꯟꯅ ꯌꯥꯔꯕ ꯑꯅꯤꯗꯣ ꯃꯣꯏꯔꯥꯡ ꯂꯝꯕꯤꯔꯣꯝꯗ ꯊꯧꯗꯔꯛꯏ ꯃꯥꯏꯀꯩ ꯉꯥꯛꯄ ꯈꯣꯌꯨꯝ ꯂꯥꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯀꯣꯟ ꯃꯣꯏꯔꯥꯡ ꯁꯥꯌꯣꯟ ꯇꯔꯦꯠꯀꯤ ꯌꯥꯀꯥꯕꯨꯡ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯌꯥꯇꯥꯐꯝ ꯐꯖꯕꯗꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯤ ꯊꯥꯗꯣꯏ ꯆꯦꯛꯂꯥꯒꯤ ꯍꯧꯔꯛꯐꯝ ꯃꯣꯏꯔꯥꯡ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯄꯥꯔꯤ ꯊꯣꯏꯕꯤ ꯃꯁꯨꯡꯂꯥꯟꯒꯤ ꯄꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯆꯦꯛꯂꯥꯕꯨ ꯑꯣꯟꯗꯨꯅ ꯊꯥꯗꯣꯏ ꯀꯧꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥꯅꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯍꯨꯟꯅꯐꯝ ꯂꯣꯛꯇꯥꯛ ꯃꯄꯥꯟ ꯌꯧꯔꯛꯂꯦ ꯊꯥꯡꯖꯤꯡ ꯍꯔꯥꯎ ꯃꯇꯝꯅꯤ ꯃꯣꯏꯔꯥꯡ ꯅꯨꯡꯉꯥꯏ ꯃꯇꯝꯅꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯩ ꯃꯔꯛꯇꯨꯗ ꯈꯥꯕꯅ ꯏꯆꯟꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯏ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯤꯕꯤꯛꯄꯣ ꯃꯌꯥꯝꯁꯤ ꯎꯔꯨꯕꯗ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯏꯆꯟꯗꯤ ꯑꯀꯤ ꯑꯃꯧ ꯃꯔꯛꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯂꯩꯔꯥꯏꯅꯛꯇ ꯂꯩꯔꯤꯕ ꯍꯤꯊꯥꯡꯐꯝꯗ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯅ ꯈꯥꯕꯅ ꯍꯪꯉꯤ ꯏꯄꯜ ꯍꯤ ꯇꯣꯡꯕꯁꯤ ꯀꯌꯥ ꯂꯧꯅꯦ ꯏꯕꯨꯡꯉꯣ ꯂꯥꯞꯅ ꯆꯠꯄ ꯅꯛꯅ ꯆꯠꯄꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯊꯝꯕꯥꯜ ꯍꯦꯛꯄꯒꯤ ꯁꯦꯜꯗꯤ ꯂꯧꯕ꯭ꯔꯣ ꯏꯄꯟ ꯂꯧꯗꯦ ꯈꯥꯕꯗꯨ ꯏꯆꯟꯗ ꯑꯣꯟꯁꯤꯜꯂ ꯌꯦꯡꯂꯛꯏ ꯂꯩꯁꯥ ꯃꯍꯥꯛꯇꯤ ꯊꯝꯕꯥꯜ ꯃꯔꯛꯇ ꯍꯤ ꯍꯣꯜꯂꯒ ꯃꯍꯩ ꯊꯝꯕꯥꯜ ꯍꯦꯛꯅꯔꯤꯕ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯗꯥꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯈꯥꯕꯒꯤ ꯊꯃꯣꯏ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯨꯏ ꯏꯄꯜ ꯍꯤꯁꯦ ꯑꯩ ꯍꯣꯟꯖꯔꯨꯒꯦ ꯍꯤ ꯋꯥꯏꯕꯗꯤ ꯌꯥꯗꯦꯕꯣ ꯈꯥꯕꯗꯣ ꯃꯄꯥꯒꯨꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅꯛꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ ꯉꯨꯔꯨꯡ ꯉꯪꯈ꯭ꯔꯦ ꯑꯍꯜꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯛꯂꯛꯏ ꯍꯣꯏ ꯏꯁꯥꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯐꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯈꯨꯠꯇ ꯅꯧ ꯁꯤꯟꯅꯔꯛꯂꯦ ꯈꯥꯕ ꯑꯍꯜꯗꯨꯒꯤ ꯕꯤꯈꯥꯎꯗ ꯁꯦꯜ ꯀꯌꯥꯅꯣ ꯈꯪꯗꯦ ꯂꯣꯟꯅ ꯅꯝꯁꯤꯟꯈꯤ ꯁꯦꯜꯅ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯍꯤ ꯁꯥꯟꯗꯦ ꯍꯥꯏꯔꯝꯕ ꯑꯍꯜꯗꯣ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯈꯥꯕꯅ ꯏꯆꯟꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯊꯔꯛꯏ ꯃꯥꯅ ꯍꯤ ꯍꯣꯟꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯏꯆꯟ ꯄꯥꯈꯠꯅ ꯗꯥꯈꯥꯕ ꯅꯪ ꯍꯤ ꯍꯣꯟꯕ ꯍꯩꯕ꯭ꯔꯣ ꯋꯥꯏ ꯅꯣꯠ ꯁꯠ ꯈꯣꯡꯗꯣꯛꯏ ꯈꯥꯕꯗꯣ ꯏꯆꯟꯗꯤ ꯍꯤ ꯃꯄꯥꯟꯗ ꯄꯥꯏꯗꯨꯅ ꯂꯥꯎꯔꯛ ꯉꯥꯡꯂꯤ ꯍꯩꯁꯨ ꯍꯩꯇꯕꯗ ꯑꯍꯩꯄꯥ ꯁꯥꯒꯅꯨ ꯏꯔꯥꯛꯅꯔꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ ꯍꯤꯔꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯤꯔꯣꯏ ꯅꯪꯅ ꯋꯥꯗꯧ ꯅꯠꯇꯦꯀꯣ ꯊꯥꯡꯒꯗ ꯆꯥꯎꯔꯛꯄ ꯄꯥꯈꯪꯅꯤ ꯏꯁꯤꯡꯗ ꯁꯥꯟꯅꯔꯛꯄ ꯅꯨꯄꯥꯃꯆꯥꯅꯤ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯅꯈꯨꯠꯅ ꯍꯦꯛꯅꯤꯡꯕ ꯃꯈꯩ ꯍꯦꯛꯆꯣ ꯅꯪꯅ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯁꯨ ꯏꯔꯣꯏ ꯍꯩꯒꯗꯧꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯪꯕు ꯏꯁꯤꯡꯗ ꯀꯩꯁꯨ ꯇꯥꯍꯜꯂꯣꯏꯀꯣ ꯀꯥꯟ ꯆꯥꯗꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯊꯥꯡꯒꯗ ꯂꯩꯔꯛꯄ ꯅꯆꯤꯟ ꯊꯤꯅꯨ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯇꯨꯃꯤꯟ ꯇꯣꯡꯉꯨꯍꯦ ꯍꯤ ꯍꯣꯟꯐꯝꯒ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯂꯦꯝꯗꯣ ꯊꯥꯡꯒ ꯅꯤꯡꯉꯣꯜꯅꯤ ꯌꯥꯔꯕ ꯃꯤꯅ ꯍꯩ ꯍꯥꯏꯃꯛꯇꯨꯗ ꯊꯥꯖꯗꯦ ꯃꯤ ꯈꯨꯠꯇ ꯅꯧꯔꯦꯜ ꯄꯥꯏꯗꯨꯅ ꯂꯩꯔꯥꯏꯗꯒꯤ ꯇꯞꯅ ꯍꯤ ꯑꯗꯣ ꯈꯥꯕꯅ ꯍꯣꯟꯗꯣꯔꯛꯂꯤ ꯊꯝꯕꯥꯜ ꯂꯩꯔꯥꯡ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ ꯃꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯃꯔꯛꯇ ꯍꯤꯒꯤ ꯍꯤꯔꯝ ꯈꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯏꯆꯟꯁꯨ ꯈꯥꯕꯅ ꯍꯩꯅ ꯁꯤꯡꯅ ꯍꯣꯜꯂꯕꯗ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯔꯥꯎꯅ ꯑꯐꯪꯕ ꯊꯝꯕꯥꯜ ꯑꯄꯥꯝꯕ ꯍꯦꯛꯄ ꯂꯥꯝꯕ ꯍꯧꯔꯛꯂꯦ ꯃꯁꯥ ꯅꯧꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯈꯥꯕ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯊꯣꯔꯛꯄ ꯏꯁꯩ ꯃꯌꯦꯛꯁꯤꯡꯗꯣ ꯁꯨꯔ ꯄꯥꯟꯗꯨꯅ ꯁꯛꯄ ꯍꯧꯔꯛꯂꯦ ꯍꯩꯅ ꯁꯤꯡꯅ ꯁꯛꯂꯛꯏ ꯈꯨꯅꯨꯡ ꯁꯩꯁꯛꯂꯣꯟꯗ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯄꯥꯛꯊꯛꯇ ꯂꯩꯁꯥ ꯇꯝꯂꯤ ꯁꯤꯡꯌꯦꯜ ꯊꯝꯕꯥꯜ
Malangi pomlakta sanajari nuza mana Naurel paloinaduna hibu holi Pakhangaina Tanauravi kutsasingna Hegli singil thamba leibu Khoirum momon noktuna harau mathoi kari Kari matau kaubage ngasi korong numitse Pai mapukning nungole Thazade asumna surnaina saglakani haiba Ijan sumana hegli bathambal singdo khut anina pulak paiduna Khaba bumit kupti yingli Khaba sumichi thakachilai Michi duna palabada ijalda maron lolai Isai sakpag yam hairangni kaida tamwe Pena khongbe masuni jagoi sabi gisu masu Yam hai khrazani da Hayang wa inak dalero o Nabungo na nauthim isai saklaga nukti isumbi gani Aigi wakalgi turini isaba isai mayak singna Nangbo harawan gani Hi hon ki baday nungsi wahai sa Jabun pai thorak pai wari ni ne nangi sidi Natrade Khut tapari base hi hon nau ne nau Gari gi steering wheel pai baga yam khena khrazani Khena bo hai bo khunung isai sakla iduni Tazaram kiroi Isuk suk thana lakli bi chanda harau minok tana yom kre Khaba su harau na yeng duna ma su khumla I adum Is haye thagalo bai henjila iside ai nupi na thagatla di harau bung santa abni harau bai loi banai roi pakte nupa no yi khadrak se ai bu khadrak ni kai ni harakano Ichan su khaba da lakna lagi yaw na lakna rei hai re hai ni adum hai ni nupa no di khadrak yam kan mami ni nangi oi tringe toksin adoi ni nakhut pu heksan khraba khong da thori thuragani thamdoi se aduga laihaw yaw trakan da langthong piramba Nupa kuding adwain khan malan gani tohoide Khan gani aidi khan gani ai hundok lamlaga na tu thiki doini nangdi Ijan na lagnari ni khanga su sauksin na rei As aina di romance tawgi kain khala isidi Ibe manu shibe nangbu yek thadok lam chatlaba Imit te icha owa fang dawo izage Haima tohoi de khangde hangang hayo Hairoi nang aingoda yan thazadeba Amuka sune aina ngasi wasak tu na hairibasini Loktak imana saki oi hausanu Aina nang buhnok tu na chatkravadi Mapok simagi imitta isa owa fangdana Nungai fam khangdana lien kibo ijarage As tahoira moida da khaba Adu da khangde wasa adi wasa e Ichan yam thasadana khaba bu yingduna isai mati amangang lai Naurel kutta paiduna hi bu holi ba pamu ba Natau yingge laknabani karigi aduk sauriba Naza oi bai hauna sa pakhang nangi nakada Oina langbu thakbani saurakanu isabi Tapthabiro unbi pukni Loktak lai se ipak thak nungshi wari sarasi Tahallamsi singil singda Nangi aiki nungshi wari bo Wah, ai wanthare Si haidu na khabado toksin nakre Long nip takre kuttagi naududi thadokte Thawai tana nokche ichando Tanaurabi khuzoktuna lai samabu kotuna Wanthava sariba khaba magi maithongda langsili Hauziki punshidani Haukraba punshi asibu ningsingluba mikupta Ichan kapna nokse Nungsibani matamdo Magaloy na kiba mikup kuding Nungai patana yum kibani Ay kita maghinglang bani Mahakto Adawang asidi Inakta kita amkre Mami samkre Masi bhaw baw kidre Nungsi magi saktamdo